MSTV Mieng Tabi Basingbo Nomaitang Kajal Devina Kurumjari. Haujan Untaga Pau Pizari. Ngasi India Pumbada Sardar Vallabhbhai Patel Git Mayankai Suba Mapok Mantarong Pangtok Nabago Manipur Dasu Stekik Thakta Ngasi India Gi Luchingba Segi Mapok Numit Unity Day Rashtriya Ekta Diwas Tharom Ahanba Manipur Rifles Gate Parade Ground Pangtokre. Tharom Maduda Forest, Environment and Climate, Agriculture, Power, Science and Technology Minister Thongam Bishorjatna, Athoiba Mithunglen Oibaga Loinana, Minister MLA Singh, Manipur Chief Secretary, Manipur Police Ki DGP Rajiv Singh, Police Ki Makok Thongba Officer Kayana Saru Yaki. Tharom Maduda Athoiba Mithunglen na Parade Inspection March Past Senge Contingent Senge Salute Oki. Ahum Suba IRB Ge Commandant Sarangthem Hemantana Parade Commander Oikiba. Ngasi March Past da Punna Band Platoon Manga Yauraga Contingent Tara Mangana Saru Yaki. Tharom Maduga Mari Lenana Athoiba Mithunglenge Warwol Perioduna Minister Thongam Bishorjatna Haikibada. Luchingba Sina Laibak Asigi Apunba Saktam Sagatna Bahotna Bada Achoba Thaudang Laramki. Mahakna Laramba Thaudang Adubo Ekoi Kuding Magna Nishingduna Ngasi Manipur Shu India Gi State Ama Oina Lairabanina Ekoi Masel Gi Marakta Amaga Nushisana na Himinana Ba Hotna Minaba Mathau Tai Fongdoki. Tungda Minister Bishorjatna Luchingduna Unity Day Rashtriya Ekta Diwas Ki Wasak Tharom Maduda Saru Yariba Singa Amata Oina Lominaki. Ngasi akhoi marakta sina makoi inglaga lairi ha se koi wasim ya kuna mana ningsing badar ka lai na koi historically lejara bakura ma se koi na inherit tawwa amadi maintain tawwa amadi masi protect tawwa amadi haibade koi satam ka dan thamba se koi kuna maki haudang ni habi khanbiraga koi ngasi aina toramba thabak kuna maram horga anda koi asigumba leader sumaina obi ate haiba kari sunaite adu koi minasi oda minasi adu makum phaba Bharat ama semna bonda mapung phaba Manipur ma semina ji habsi mayam da appeal to zulona ai matang create ten jai India amadi Manipur asi yekna bakaya na koshinduna namthana bhotna ribasing asi thengnana ba Indira Gandhi amadi Vallabhbhai Patel gumba luchingba kaya thorakpa mathau tai haina CWC gi member Gaikhangam na phongdokre wapam asing asi India gi tongan mafam kaya da pangthok nambagum Manipur dasu Manipur Pradesh Congress Committee MPCC na sinduna biti rota laiba Congress Bhawan da pangthokiba Sardar Vallabhbhai Patel gi Jamani Funipa Shuba Mapokumon amadi India gi Prime Minister ama oirambata natana Iron Lady of India gi mingthon phangkrabi Indira Gandhi gi nifurak suba death anniversary tharomga marilena phongdokibani tharom aduda CWC gi member Gaikhangam Khundrakpam SC gi MLA Thokjom Lokeshwar yauna party SC gi luchingba mioi kaya su saru yaki CWC gi member Gaikhangam na makha taraduna hai Indira Gandhi na pokpadagi siba faubada freedom fighter oyambata natana miyangi yaifana ba thabak thoram kaya tawrami mahak punishingduna numit asi National Integration Day haiduna su palan tawnei mahak asi India gi apunba amadi chakhatpa India ama oinaba wakhalon sagat charamba athobi amani loinana Iron Man haina khangnariba Vallabhbhai Patel asi India na ningkha tamlaba matungda Deputy Prime Minister amadi Home Minister oiramba India asi mapangal kanba chakhatnaba amadi mimanaba ngamnaba akanba firep laukiba misak amani hauziki matamda Indira Gandhi amadi Vallabhbhai Patel gumba luchingba kaya ama mathau tarakli India amadi Manipur asi yeknaba kaya na koishinduna namthanaba hotnariba sing asi thengnanaba makhoi gumba luchingba yamna mathau tai haiki Leba kita makta ay itawai kalau sukat cege, hai tu nak kathopu gaman lu leader se, ay koi am matau tai, Manipur madi India se masih yikma mayam kuisal la dona, dari kami tahu dona tu khai tahan jige hai na, singnari be mayam se masih bu ngak tok se hai betara badi, asyik gumba, thongna lebi Indira gumbi, thongna leba Vallabhbhai Patel gumba koi, irakta asyik leadership change ba se matau tai hai position se mayam pijan ini. Thank you. Manipur gi apunmagi saktam bu maikai dagi machetana thugaina bohnarakpa singi mayokta thingnanaba lamdam asigi indigenous people singna sem saduna leminasi haina UCM gi president YK Dhiren na phongdorakli United Committee Manipur UCM na sinduna to let Manipur live and grow together hai bahiramda lisangani tarani pangi October 13 da chatkiba miyam gi achoba khongchat adubu ningsingduna Manipur Press Club ki Loktak Hall da pangthokpa tharomga mari lenana mahakna hai
Manipur integrity amadi national unity asibu thuhaina wangasi phawba leptana hotnarakliba sigi mayokta haukiba lisingani shupna amadagi lamdam asigi miyamga loinana UCM na Manipur territorial amadi national integrity ngaktuna lakli tanfam asida tongan ba maikai kayadagi India lengakna Mahakapuna chotminariba tongan ba kanglup singa punduna Manipur gi apunbagi saktam thugaina ba ngashisu adumak letana chathari asigumba tanja asida idea of Manipur gi meeng makhada lamdam asida furup kuntra marina punna himinaribani India da Manipur na tinkraba matungdagi divide and rule policy gi matung inna tongan ba ethnic line da uniform oiraga group sangat handuna Manipur gi unity amadi territorial integrity thugaina ba ngasi phawba leptana hotnarakpana ngasidi narco terrorist singa khusamnaduna foreign illegal immigrants sangsilaktuna India gi proxy war sigi manungda ngasi thengnariba lanfam asi miyamna thengnaribani asigumba India asigi wakhalon asi mayoknana ba lamdam asigi leiminariba furupcha khudingmaki national unity ama sagatpa mathau tai leiminariba indigenous furup kuntra mari singi marakta achetpa mari ama sagatnaba hotnabada UCM na achoba thaudang lauduna oirakliba fibam asi ngangthokminanabagi tangai fadaba leiba wakhalon aduda ningsing thorom asi pangthokpani haiki tangai fadabdu lay aduna la aikoi matam chana aikoi miyam goi ba apunba thongna adu loina na aikoi manipur gi damukta aikoi UCM na thengna na bogi damukta CM saduna lay UCM gidi aikoi ge ba andam di karino ar kanda aikoi punna himina ba amusung punna sakhon mina ba aiba idea du dai koi manipur miyam sile mina bani du manipur thugaina ba any angle dagi honor ko kudi mu cha manipur miyam go loina ne koi matam supada madugi mayokta madu thengna na ba koi punna mungna sem samina du lai sia go apni Tharamadda Yumnamcha Dilip Kumar Consultative Member United Committee Manipur Komdram Ratan Consultative Member United Committee Manipur Advocate Laisangbam Jadu Consultative Member United Committee Manipur Amadi Tawrangbam Birjit Consultative Member United Committee Manipur na Tharomapu Singh oina saruk yakibaga loinana lamdam asigi apumbagi saktam kaiba yaroi haiduna thawai kakraba singi mafamda minute ama tumina leptuna awaba amadi ikai khomnaba utki Danamanjari University DMU da kumjali singane kunmari kunmangagi postgraduate PG tamnabagi damak nauna emission tawrakraba mahiroi singi induction program ama ngasi University asigi Commerce Department ki auditorium hall da pangthokre tharmadu da DMU gi registrar Dr. RK Jotin University astimaki finance officer Rojendrakar Nongthomba Controller of Examination TS Dayinte Kumar amadi University asigi makhada lariba School of Life Science School of Humanity School of Mathematical and Physical Science School of Social Sciences School of Human and Environmental Sciences DM College of Science Arts Commerce GP Women's College hariba School College sing asigi din amadi principal singna president member sing oina saru yaki Thauram aduga Marilinena University asigi Department of Zoology Professor L. Hemchandra na phongdorakpada ngalingay matamdagi hauna mahiloisang amada nauna lakpa mahiloisingda mahiloisang adugi chotna pathap amadi tawgadaba taroidaba sing takpi tambiba adugumna kumjali singai tarani panda UGC na thokiba notice amagi matung ina India gi higher educational institutions singda UG natraga PG gi student induction program asi tawdraba yadraba ama oina tawnaduna lakli loinana ngasi pangthokliba tharomasida University asigi makhada leiriba department kunithoida PG gi newcomer sing amadi parents sing yauna punna unabagi tharom asi pangthokpani haiki ngasi tawjir program si kemnate anova postgraduate subject sing da ming challaba satra singbu mokoi busida koina guardian koina kauraga mokoi maramda mokoida kari tawgodoino induction karino kari tawgani campus da kari lai aduga nangna tawroidabana karino haibni chingba adui matangda koina pula koina university na Dhanamajari University na semjaraga organizing committee ma CMI na convener or ngasi program
POCSO Act PLBS amadi modalities JJ Act Child Rights haibasigi matangda legal awareness campaign ama Imphal East District ke manung chanba Kongpal Khaidam Lekhaida leiba SL Arena School da Legal Aid Club Project Z amadi District Legal Services Authority DLSA Imphal East Manipur ga khusamnaraga sinduna pangthokre Legal Aid Club Project Z amadi District Legal Services Authority DLSA Imphal East Manipur na sinduna pangthokiba legal awareness campaign da Manipurgi MJS Deputy Member Secretary Rashri Yambem Masalsagi MJS JMFC Civil Just Junior Division Nonekam OSD Khagem Bamrojita Devi Imphal East Women Police Station ge SI RK Bhavina Devi All Manipur Bar Association and Panel Advocate Masalsagi Vice President LD Brahmachari Mayum Srupriya Devi SI Arena Learning School ge Headmistress Sasikala Maitram Project Zigi Board Committee Longjam Samsana Tharom aduda saru yaki Awareness Campaign aduga mari linena Legal Awareness Campaign asigi Event in Charge James Ngangbom na hai Haujek Manipur da thaudok kaya ama tholakli Masida maru oina angang sing da thoaningdaba thaudok sing thokli asigumba kaya asida logi oiba mateng karamna logani kari tawba yai haibasi khangdaba yadaba tangkak ama lakpana asigumba awareness program asi pangthokpani program asi Makatana tongan ba mafam sing desu pangthoktuna miyam punna khangminna ba hotnakigani haiba wafam phongdoraki angang mayam ma hogi tasata ba haitare lamoina se lugong bagi chahi ge je khangdana chen ba song toruba adumba mayam se koi handana ba madi hogi legal awareness ha yam pak sana khangal lakanda satra sing sigi punsi je koina yamna chumba bright future ji habi pandam haitare punsi senjin jari main tham jari mafam yang pangtokre atopa ngasi ga pangtoi siga mafam manga gu so Manipur State Legal Services Authority ki makhada District Legal Services Authority DLSA Bisnupur Legal Aid Clinic Kakyai amadi KYPC Club ki Mera Paibi Singa Punduna Kusamana Sinduna the functions of legal services institutions role of PLBS and modalities of applying for legal aid Hai Bahiramda awareness program ama Kakyai makha Ram Mandir da ngarang pangthokre Hariba awareness program asida District and Session Judge Bisnupur and Priti Chan Singh Chief Judicial Magistrate Bisnupur Sardar Yengkom amadi Kakyai Khungangi Maira Paibi Ima Ibel Singh amadi club ki ichil inaw punna miyoi marifurom na saru yaki Tharomge saru ama oina legal aid clinic Kakyaina sil langduna department singa khusamnaduna sakhiba weaving card amadi e-shram karsu miyoi humudramukta yenthoki Matang asida nungthalge pau sanok chabalo shinjari mi eng tabiri basingbo amukana khurumjari